ngasi ing kumza lising ani kunmari June gi tang kunmapan thangja numini numit asida ehakna recording tawjagadoriba asi adungai ngasidagi sahi kuntaruk khare helakpagi mamang haibadi 1997 dagina 1998 fawgi matamda Churachandpur da Kuki ga Paite ga gi marakta akanba muknaba thoktuna akogi hatna sunaba yamna tamthiyo mawongda nupi angang thidaba makhai khaidaba makhai akogi hatna khiba yam tamthina hatna khiba thaudoki khara nemtharakpa matam haijaba tare matam maduda nemtharakpa haise nongmai kapnaba kaidauba adum lepiba akoi leptriba matamni matam maduda aihakna Manipurgi matamduda di yamna ichang thaubaga loinana adagi ithausu yamna jinjariba paumi ama oina akogi 1998 ki March ki tang taret ta aihakna Churachandpur da chacharuraga ahing lektana mafamdugi akogi kangbu sing maikai animaki Kuki Paite animaki akogi lusingba sing naharol sing ahal laman sing unadana mokogi bunker da karida sangdana mokogi luchingba sing interview na chingba laudana khotana tawjarakhiba paudam amakhak aihaki tha khudingi phongjaramba Sanathong April 1998 ta phongjakhiba o Churachandpur haiba wareng adu ai pathokchabani masigi pandamsi thoidokna khwaina tabi ningdabadi ai thoidokchadre adubu aigi hauraiba aigi ichanupi atombi bhawba matamsida ma poktribani aduna aigi hauraiba icha sing isu singna o aikogi ipado akogi pupudo idhaudo o sumaina masu matam ama Manipurda akogi paumigi sinbam yamna kandringaida yam akanba mathau chinba yam ichang thauba paumi ama oiramboire haiba adu khangjanabagi pandamsu maru oibani haijaba tare kainoida aigi ichanupi bhawba atombi bhawba ma Bengali mayek padre haitre adubi mathakta Sanathong hariba ehakna tawjaramba magazine adu hauzik thidanaga makoina pabasu phangaroi aduna matamdugi warido adu masidagi akoi Kuki singna mamangide hanadagi hauna Manipurda changtharaiba lalong adagi makoigi habitual makoina hainaraba makoigi matau kari singse mayek sengna uba phangbigani ai pathokchage aigi warengi mamingna o Churachandpur wareng asi yauhibana April 1998 ta phonggiba Sanathong aihaki chephong thagi chephong Sanathong da yaujigibani o Churachandpur March tang taret 17 March 1998 yauksangi aroiba numit nungthil pung aniga minute tara tang manga dagi chen ba leblak khraba tarani thoidagi amuk chen ba hawraklaba Churachandpur chatkadaba bus kaisampatagi kakhatle wari watainaba nungaigani khanjaba chingmi ahal amagi manakta phamlu manungda atai chingmi nupi nupa kunlomsu phamlamli phamthabadagina bus thawraktuna Churachandpur yaudriba phawba phaminariba ahanduga wari sanarakhi madudagi khangba ngambadi mahak mijoni bus ta tonglakliba chingmi atai du Kuki mar amadi ayambana mijo ngaktani Paite amata yaude Paite amasung makhoiga loinaba kanglup singdi Kuki singi lam ngakta phawduna chatkadabanina Imphal ka amata kanadre karigumbada kawa tarabasu mi amada lupa yankai piduna security escort yauna chatnai Kuki ga Paite ga thengnaba sungya yanadri thengbu thengnarabadi angamba hekta hatnabagi mawongda leinari makhoi anigi khatnabada Churachandpur gi business khudingmak fail oire pumnamak wanare Churachandpur tamna lakhiba bus ki khongchat onthokpa awaba haibadu oiki Churachandpur gi maramda tawa wari su aki tujungba pokpa ngakta moirang lamkhai phawbugi lambida yauksangi mathong huktaba kumei singi saruk oina bus ki thongnau da thomjin narakhiba aneiba isingi bol singna su khoidau saugat anki
सिंगमी सिंगदुदी हेन साउनिंग लमगनी पुमलांग लांगना हवी अबेर तैनबगी पैसा मुनबगी थाबल चोंबगी होली पाला चटनबगी चक्चा हैजानबगी मयामदु उरुरगदी मणिपुर से ख्वाइदगी हराव तयामनबा मफमगुम खलली अदुबु वखलदु अरानबनी हाइबसिदी निंगथौ खोंग बाजार यौरमदाई लंपाक अमदा बस थौजिल हल्लगा तोंगलकपत नुपी नुपा खुदिंगमक मागी मागी मपोट मचै पुथनाहंदुना कुमथा हल्लगा परेंग नायना लेपहल्लगा चेक तौरकप सिफाई सिंगी मतौना अमुक निंगसिंग हल्ली मणिपुर दी शांति लेत्रब लमदमने सिफाइना चेक तौबदुदा मणिपुर सरकार ना सखंगबिदुना पीबीबा प्रेस आइडेंटिटी कार्ड यावरी हाइबगी थोइदोकप खुदोंग चाबा लेते कैमेरा बैगते यावरीबा जूम लेंस ना चिंगबदु साथीरबा बोम अमगुम चेक्सिन येंगलगा वहंग कया हंगलखिबा सिफाइदा पाखुमसिंग पीबा ताकी मतुंग अमुक मोयलांग लमखाई लांथोरलगा त्रोंग लाउबी यौरकपदा पुंगौ फिंगौ सेटपी मैतै इमा इबेल सिंगना सोरोकी चिजाइदा सना मचागी दमक चरा हेना होबा उरकपदा लमदम से मियोइबगी हक लेत्रबदीने हाइबदु निंगसिंगहले सना मचा हाइबसी मतमदुदा अखोगी अंगथारोमदगी अखोगी मांगिबनी अखोगी सिक्योरिटी फोर्स सिंगना फाखरगा मदुगिना अतोप अचौब मणिपुर की मतमदुगी अचौब इरांग अमा ओइखिबनी सना मचा मथंग क्वाक्ता लांथोरकलगा उरई मथंग मथंग ngasi hayeng khangnadana hamchatnaraba lanjadraba thawai macha singna leiriba kuki khulsing kangbai imphal dagi kilometer 94 Cortland kilometer 50 Molem 5 kilometer 52 Khenjang kilometer 53 Kumbi Pukri kilometer 59 Ke Salbung kilometer 58 खुंथोंग खुदिंग तुमना इल्लबा वाचेत सिंगी अवांग संबल मरोल खाना होई नाकल अनीमक्तना वांखतना थोनगतलबा बंकर लैनुंग लानबन सिंग खुलगी युम खुदिंग ngasi hayeng khangdaba matamda ut ollaba yabagi mipai jabada tumin tumin lepna hoyi yum sungdugi mangol singdana nawa singna mamagi mathada ningai na hoyi adubu paangi laurang sintha thadok na halabi mama oibi singdugi miyengdi amamba punsigi marakta macha singidamak mangalgi machet amatta thijaribagum tarangda yengna hoyi khun singi ngamkhai labuk lamhang singdasu leinung lanbam sing lehoyi madudana mikup nahum singnariba khulgi nupa naha sing adudagi yausilai Churachandpur kaithelgi saruk oiraba Kuki gi lam tuibong kilometer 60 mathangda yaurai matam amada mapan phajaramlabasu haujikti maru lukna thong lonchinduna thambiraba cinema hall lighthouse na leiriba mafam selmut akoi cinema hall gi wachi hojiki matamgi naharol singnadi angang singnadi taraga kaimta khallaroi kaino danga sidi manipur di cinema hall ji thong loina ironda lolamni adubu 2000 gi koigi haurakpa matam adwai bawda manipur gi cinema hall singda punsi mani akoigi chingda su tamda su Churachandpur da khangde amada khangde akoi khara haidaba imphal mayol da khangde cinema hall laiba se akoigi miyam gi punsirol ga tatna thana yaramdaba adugumba kaino amani mafam amani cinema hall gi yam nungairaba akoina angang oringai matamda hujikki tambada थाजररोइदबा मखुन मचा अखोगी बॉक्स ऑफिस हायरगा टिकेट थाबम सिदैस्ता पिखरबा मखुल लमदा मीजी फिरोनगा लौथोंनरगा हुमांग जी ताहोय खोई पिखरबा चुमना थिजिनबदा खुद अनि थिजिनबा चलोइदबा खुद मंगा तरुक का थिजिनरगा तौदना आइगा अनि रियर अनि फ्रंट अनि मिडल अनि बेलकोनी गायनगा लाउनरगा मनुंगदगी मीजिंग अखोई टिकेट थारिबा मीजिंगदुना ticket tu mafang khang na pirakpa adagi paisa handokada yaurjo handolokpaga gi wari do matam da ngasi gi sumaina mobile ka leidana ga video ga photo ga nam tar angak pa haibadu oigadabani aduni Churachandpur haibasi ani suba Imphal shahar ni an tauna akoi chura Imphal da leiriba cinema hall singi mathangda Churachandpur gi lighthouse haibasi khwaidagi Manipur gi achouba cinema hall singi manungda amma oina launarami aduni cinema hall lighthouse na leiriba mapam
ꯁꯦꯜꯃꯨꯠ ꯖꯒꯥ ꯑꯁꯤꯒꯤ ꯂꯝꯕꯤꯗ ꯀꯜꯚꯔ ꯑꯃ ꯂꯩ ꯀꯜꯚꯔ ꯑꯁꯤꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯀꯩꯊꯦꯜꯗ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯍꯦꯟꯖꯤꯟꯅꯍꯩꯗ꯭ꯔꯕ ꯉꯝꯈꯩꯅꯤ ꯃꯁꯤ ꯐꯥꯎꯕꯗ ꯕꯁꯇ ꯇꯣꯡꯂꯛꯄ ꯀꯨꯀꯤ ꯂꯣꯏꯅꯃꯛ ꯀꯨꯝꯊꯅꯍꯧꯔꯒꯅꯤ ꯕꯁ ꯄꯥꯔꯀꯤꯡ ꯌꯧꯔꯗꯨꯅ ꯀꯨꯝꯊꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯌꯥ ꯂꯩꯇꯕ ꯅꯠꯇꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯈꯨꯒꯥ ꯄ꯭ꯔꯣꯖꯦꯛꯀꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯃꯔꯨꯞ ꯃꯄꯥꯡ ꯏꯟꯖꯤꯅꯤꯌꯥꯔꯁꯤꯡ ꯀ꯭ꯋꯥꯇꯔꯗꯁꯨ ꯑꯗꯒꯤ ꯃꯌꯨꯝ ꯀꯁꯥꯗꯅ ꯂꯩꯕ ꯌꯥꯎꯏ ꯑꯗꯨ ꯑꯩ ꯆꯪꯒꯦꯅ ꯈꯟꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯕꯗꯤ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯅ ꯏꯊꯧ ꯈꯔ ꯄꯥꯡꯊꯣꯛꯆꯒꯦ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯀꯣꯏꯕ ꯂꯥꯛꯄꯗꯨꯝ ꯊꯣꯛꯂꯅꯤ ꯈꯟꯗꯨꯅ ꯍꯣꯇꯦꯜ ꯊꯤꯈꯤ ꯍꯣꯇꯦꯜꯗꯤ ꯍꯥꯟꯅꯒꯤꯒꯨꯝ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯅꯈ꯭ꯔꯦ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ ꯄꯥꯔꯀꯤꯡꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯒ꯭ꯔꯤꯟ ꯍꯣꯇꯦꯜ ꯎꯕꯗꯗꯤ ꯅꯤꯡꯊꯤꯅ ꯁꯤꯜꯂꯝꯒꯗꯕ ꯃꯥꯜꯂꯤ ꯍꯪꯂꯨꯏ ꯃꯄꯨꯒꯤ ꯌꯨꯝ ꯑꯣꯏꯅꯗ ꯂꯩꯔꯝꯗꯕ ꯃꯑꯣꯡꯅꯤ ꯀꯥꯗꯤ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯕꯅ ꯍꯦꯛꯇ ꯐꯪꯂꯦ ꯀꯥꯁꯤꯗ ꯆꯪꯂꯨꯕꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯍꯥꯡꯂꯛꯇ꯭ꯔꯕꯒꯤ ꯈꯨꯗꯝꯁꯤꯡ ꯂꯩꯃꯥꯏꯗ ꯎꯐꯨꯜ ꯎꯆꯤꯅ ꯆꯤꯛꯊꯠꯂꯕ ꯐꯃꯨꯡꯒꯤ ꯃꯣꯝꯄꯥꯛ ꯐꯛꯂꯥꯡꯒꯤ ꯑꯀꯣꯏꯕ ꯑꯃꯁꯨꯡ ꯁꯤꯂꯤꯡꯗ ꯃꯤꯔꯥꯡ ꯃꯤꯡꯁꯦꯜ ꯌꯥꯎꯗ꯭ꯔꯕ ꯊꯣꯡꯅꯥꯎ ꯐꯤꯕꯝ ꯇꯥꯗ꯭ꯔꯕ ꯇꯣꯏꯂꯦꯠ ꯄꯨꯝꯅꯃꯛꯇꯨ ꯎꯔꯨꯕꯗ ꯊꯨꯛ ꯂꯥꯎꯕ ꯄꯣꯛꯈꯤ ꯑꯗꯨꯕꯨ ꯃꯁꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯌꯥꯔꯦꯛꯄꯁꯨ ꯈꯣꯡ ꯊꯥꯡꯖꯤꯜꯂꯕ ꯁꯤꯟꯐꯝꯒꯤ ꯃꯊꯦꯜ ꯑꯃꯅꯤ ꯈꯟꯅ ꯂꯦꯛꯅꯕ ꯊꯧꯔꯥꯡꯉꯤ ꯑꯗꯨꯕꯨ ꯆꯥꯛꯀꯤ ꯍꯪꯂꯨꯕꯗꯁꯨ ꯐꯪꯂꯣꯏ ꯍꯥꯏ ꯅꯨꯃꯤꯗꯥꯡꯋꯥꯏ ꯄꯨꯡ 6ꯀꯤ ꯃꯇꯨꯡꯗꯁꯨ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏ ꯄꯥꯡꯊꯣꯛꯆꯒꯦ ꯂꯥꯛꯂꯤꯕ ꯏꯊꯧꯅꯗꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ ꯀꯌꯥꯗ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯀꯅꯥꯒ ꯎꯅꯔꯨꯒꯅꯤ ꯍꯥꯏꯕꯒꯤ ꯇꯪꯗꯥꯡꯕ ꯂꯩꯇꯦ ꯑꯗꯨꯅ ꯃꯔꯨꯞ ꯃꯄꯥꯡ ꯀꯅꯥꯒꯤꯅꯣ ꯑꯃꯒꯤꯗ ꯊꯨꯡꯂꯨꯔꯒꯦ ꯈꯟꯗꯨꯅ ꯊꯣꯛꯂꯛꯈꯤ ꯈꯨꯗꯛꯇꯨꯗ ꯅꯤꯡꯁꯤꯡꯂꯛꯏ ꯑꯣꯖꯥ ꯁ꯭ꯔꯤ ꯀꯃꯜ ꯇꯣꯏꯖꯥꯝꯕ ꯃꯅꯤꯄꯨꯔꯤ ꯁꯥꯍꯤꯇ꯭ꯌ ꯄꯔꯤꯁꯠ ꯆꯨꯔꯥꯆꯥꯟꯄꯨꯔ ꯃꯁꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯕꯤꯔꯤꯕ ꯑꯗꯨꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯩꯇꯩꯁꯤꯡꯅ ꯂꯤꯡꯈꯠꯆꯕ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤꯒꯤ ꯐꯥꯎꯟꯗꯔ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯑꯣꯏꯕꯤꯕ ꯑꯣꯖꯥꯒꯤ ꯌꯨꯝ ꯄꯥꯔꯀꯤꯡꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯂꯩꯕ ꯊꯦꯡꯒ꯭ꯔꯥ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯂꯩ ꯈꯪꯕꯗꯒꯤ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯆꯠꯈꯤ ꯑꯩꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯥꯛꯆꯕꯒꯤ ꯄꯥꯟꯗꯝ ꯍꯪꯖꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯁꯤꯟꯕꯤ ꯂꯩꯀꯥꯏꯒꯤ ꯃꯔꯨꯞ ꯑꯃꯗ ꯑꯩꯕꯨ ꯑꯣꯖꯥꯅ ꯁꯤꯟꯅꯕꯤ ꯃꯔꯨꯞꯇꯨꯒ ꯂꯣꯏꯅꯅ ꯑꯩ ꯃꯩꯇꯩ ꯑꯍꯜ ꯂꯃꯟꯁꯤꯡ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯎꯅꯤꯡ ꯈꯪꯅꯤꯡꯂꯨꯕ ꯀꯌꯥ ꯎꯔꯨ ꯈꯪꯂꯨꯅꯕ ꯊꯣꯔꯛꯈꯤ ꯌꯥꯆꯪꯂꯛꯇꯨꯅ ꯄꯨꯝꯃꯝ ꯃꯝꯂꯦ ꯑꯊꯥꯞꯄ ꯑꯅꯛꯄꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜꯗꯤ ꯇꯠꯇꯅ ꯇꯥꯏ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯅꯔꯤꯕꯅꯤ ꯅꯨꯃꯤꯗꯥꯡꯗꯅ ꯈꯔ ꯈꯤꯠ ꯍꯦꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9 ꯇꯥꯔꯦ ꯃꯔꯨꯞꯇꯨꯒ ꯊꯦꯡꯒ꯭ꯔꯥ ꯃꯩꯇꯩ ꯂꯩꯀꯥꯏꯗ ꯅꯛꯅꯅ ꯂꯩꯕ ꯏꯔꯥꯡ ꯊꯣꯛꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯒꯤ ꯈꯨꯟꯗ ꯆꯠꯂꯨꯏ ꯈꯨꯟꯊꯣꯡ ꯌꯧꯔꯝꯗꯥꯏꯗ ꯃꯔꯨꯞꯇꯨꯅ ꯃꯃꯤꯡ ꯍꯥꯏꯗꯨꯅ ꯂꯥꯎꯏ ꯑꯩꯈꯣꯏꯅꯤ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄ ꯄ꯭ꯔꯦꯁꯃꯦꯟꯁꯨ ꯌꯥꯎꯔꯤ ꯑꯍꯟꯁꯤꯡ ꯈꯔ ꯎꯅꯒꯦ ꯈꯨꯟꯊꯣꯡꯒꯤ ꯂꯥꯟꯕꯝ ꯉꯥꯛꯂꯝꯕꯁꯤꯡ ꯃꯩ ꯀꯥꯞꯇꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡ ꯆꯪꯍꯜꯂꯤ ꯈꯔ ꯆꯪꯁꯤꯜꯂꯒ ꯈꯨꯟꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅꯤ ꯍꯥꯏꯕ ꯌꯨꯝ ꯑꯃꯗ ꯆꯪꯉꯤ ꯅꯨꯄꯥ ꯑꯍꯜ ꯅꯍꯥ ꯈꯔ ꯋꯥꯔꯤ ꯆꯤꯛꯅꯔꯝꯃꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯂꯥꯛꯄꯒꯤ ꯄꯥꯟꯗꯝ ꯍꯥꯏꯖꯈꯤ ꯑꯩꯈꯣꯏꯕꯨ ꯇꯔꯥꯡꯅ ꯑꯣꯛꯄꯤꯗꯨꯅ ꯐꯝꯍꯜꯂꯒ ꯀꯥꯗꯨꯗ ꯂꯩꯕ ꯇꯦꯂꯤꯐꯣꯟꯗ ꯑꯃꯅ ꯃꯐꯝ ꯈꯔꯗ ꯋꯥꯍꯪ ꯄꯥꯎꯍꯧꯅꯈꯤ ꯈꯨꯟꯒꯤ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯑꯌꯥꯕ ꯂꯧꯕꯒꯤ ꯃꯑꯣꯡꯅꯤ ꯑꯌꯥꯕ ꯄꯤꯕꯤꯔꯛꯂꯝꯒꯅꯤ ꯂꯩꯔꯝꯕ ꯑꯍꯜ ꯑꯃꯅ ꯈꯨꯟꯒꯤ ꯆꯤꯗꯥꯏ ꯂꯝꯍꯥꯡꯒ ꯇꯥꯏꯅꯕ ꯉꯝꯈꯩꯗ ꯂꯩꯕ ꯕꯪꯀꯔ ꯇꯥꯅ ꯑꯩꯈꯣꯏꯕꯨ ꯂꯝꯆꯤꯡꯕꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯝꯕ ꯑꯣꯏꯗꯨꯅꯁꯨ ꯄꯨꯔꯅꯤꯃꯥ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯊꯥꯕꯜ ꯊꯣꯔꯛꯇꯨꯅ ꯇꯧꯔꯝꯂꯤꯕꯁꯤꯡꯗꯨ ꯂꯥꯏꯅ ꯎꯕ ꯐꯪꯉꯤ ꯈꯨꯟꯒꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯁꯥꯡꯅ ꯇꯧꯊꯣꯛꯇꯨꯅ ꯊꯝꯂꯕ ꯀꯣꯝꯒꯤ ꯃꯅꯨꯡꯗ ꯈꯨꯟꯉꯥꯛꯄ ꯅꯍꯥꯔꯣꯜꯁꯤꯡꯅ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯩꯔꯤ ꯑꯩꯈꯣꯏꯕꯨ ꯂꯤꯆꯤꯡꯕꯤꯔꯤꯕꯗꯨꯅ ꯃꯈꯣꯏꯗ ꯄꯥꯁꯋꯥꯔꯗ ꯑꯃ ꯍꯥꯏꯗꯨꯅ ꯆꯠꯂꯤ ꯃꯦꯟ ꯕꯪꯀꯔ ꯌꯧꯕꯗꯗꯤ ꯃꯈꯣꯏ ꯅꯍꯥꯔꯣꯜ 10ꯃꯨꯛ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯅꯔꯝꯕ ꯊꯦꯡꯅꯩ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩ ꯑꯌꯥꯝꯕ ꯁꯔꯀꯥꯔꯒꯤ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕ ꯃꯈꯜꯁꯤꯡꯅꯤ ꯃꯔꯛꯇ ꯃꯁꯥꯅ ꯁꯥꯖꯕ ꯅꯣꯡꯃꯩ ꯑꯁꯨꯕꯤꯒꯤ ꯑꯆꯧ ꯄꯤꯁꯛ ꯃꯈꯜꯁꯤꯡꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯊꯥꯖꯕ ꯌꯥꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯈꯨꯟꯉꯥꯛꯄ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯈꯨꯠꯇ ꯂꯥꯏꯁꯦꯟꯁ ꯌꯥꯎꯕ ꯅꯣꯡꯃꯩꯁꯤꯡ ꯄꯥꯏꯍꯟꯅꯔꯤꯕ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯥꯔꯃꯤ ꯄꯨꯂꯤꯁꯅ ꯆꯦꯛ ꯂꯥꯛꯄꯗ ꯎꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯇꯁꯦꯡꯅ ꯂꯥꯟꯗꯥꯅꯔꯛꯇꯨꯅ
ꯀꯥꯞꯈꯥꯏꯅꯔꯛꯄ ꯇꯥꯔꯕꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯅ ꯄꯨꯊꯣꯛꯅꯔꯛꯄ ꯑꯐꯕ ꯃꯈꯜꯒꯤ ꯅꯣꯡꯃꯩ AK-47ꯒꯨꯝꯕ SLR ꯒꯨꯝꯕ ꯅꯠꯇꯅ ꯉꯥꯛꯇꯅ ꯀꯥꯞꯅꯩ ꯃꯗꯨꯒꯤ ꯃꯈꯣꯜ ꯑꯇꯥꯕꯁꯤꯡꯅ ꯂꯣꯏꯅ ꯈꯪꯅꯩ ꯑꯗꯨꯒꯨꯝꯕ ꯅꯣꯡꯃꯩꯁꯤꯡ ꯑꯗꯨ ꯂꯩꯅꯕꯒꯤꯗꯃꯛꯇ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯍꯥꯏꯕꯗꯤ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯄꯤꯔꯛꯄ ꯁꯦꯜꯐꯝꯁꯤꯡꯒꯤ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ 4ꯒꯨꯝꯕꯗꯤ ꯀꯥꯡꯂꯨꯞꯇꯨꯒꯤ ꯄꯥꯔꯇꯤꯁꯤꯡꯅ ꯂꯧꯏꯁꯨ ꯍꯥꯏꯔꯛꯈꯤ ꯈꯨꯡꯉꯥꯛꯂꯤꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨ ꯄꯨꯡꯖꯥ ꯈꯥꯏꯗꯣꯛꯅꯗꯨꯅ ꯁꯤꯟꯅꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯈꯨꯟꯉꯥꯛꯅꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯅ ꯂꯥꯟꯗꯥꯁꯤꯜꯂꯛꯄ ꯇꯥꯔꯒꯗꯤ ꯈꯨꯟꯒꯤ ꯑꯉꯝꯕ ꯅꯨꯄꯥ ꯃꯈꯩ ꯊꯣꯛꯇꯨꯅ ꯈꯨꯟꯉꯥꯛꯄꯒꯤ ꯊꯧꯗꯥꯡ ꯌꯥꯒꯗꯧꯕꯅꯤ ꯕꯪꯀꯔ ꯌꯦꯡꯂꯤꯉꯩ ꯈꯔ ꯂꯥꯞꯇꯛ ꯂꯩꯈꯤꯕ ꯃꯐꯝ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯃꯈꯣꯜ ꯇꯥꯔꯛꯈꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯃꯤꯟ ꯂꯩꯅꯩ ꯈꯨꯟꯉꯥꯛꯄꯁꯤꯡꯗꯨꯁꯨ ꯊꯧꯔꯥꯡꯅꯩ ꯆꯩꯔꯛꯇꯨꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯒꯤꯁꯨ ꯅꯣꯡꯃꯩ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯏ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗꯁꯨ ꯈꯨꯟꯉꯥꯛꯂꯤꯕꯁꯤꯡꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯅ ꯀꯥꯞꯄꯨ ꯍꯥꯏꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯒ ꯑꯃꯅ ꯀꯥꯞꯈꯤ ꯃꯈꯣꯜ ꯍꯧꯅ ꯑꯗꯨꯗꯒꯤ ꯑꯔꯥꯞꯄ ꯑꯅꯛꯄ ꯃꯐꯝꯁꯤꯡꯗꯒꯤꯁꯨ ꯀꯥꯞꯅꯔꯛꯏ ꯃꯈꯣꯜ ꯍꯧꯅ ꯃꯊꯪ ꯑꯁꯨꯝꯅ ꯀꯥꯞꯅꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯪꯂꯨꯕꯗ ꯈꯨꯝꯂꯛꯏ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯂꯩꯔꯤ ꯈꯪꯍꯜꯂꯛꯂꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯂꯩꯔꯤ ꯈꯪꯍꯟꯅꯕ ꯑꯗꯨꯝ ꯀꯥꯞꯄꯅꯤ ꯑꯁꯨꯝꯅ ꯀꯥꯞꯄꯁꯤꯗꯤ ꯑꯥꯔꯃꯤ CRP ꯁꯤꯡꯅꯁꯨ ꯑꯗꯨꯝ ꯄꯪꯀꯥꯞ ꯀꯥꯞꯄꯅꯤꯅꯦ ꯕꯪꯀꯔꯗꯒꯤ ꯍꯜꯂꯛꯈꯤꯕꯗꯨ ꯐꯅ ꯊꯦꯡꯂꯦ ꯑꯗꯨꯕꯨ ꯑꯣꯖꯥ శ్ꯔꯤ ꯀꯃꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯑꯩꯈꯣꯏꯕꯨ ꯉꯥꯏꯕꯤꯔꯝꯂꯤ ꯑꯣꯖꯥꯒꯤ ꯌꯨꯝ ꯃꯊꯛ ꯃꯈꯥ ꯃꯊꯣꯜ 2 ꯑꯣꯏꯗꯨꯅ ꯐꯔ ꯃꯔꯥꯡ ꯀꯥꯏꯖꯔꯒꯁꯨ ꯃꯊꯛꯀꯤ ꯀꯥꯁꯤꯡꯗ ꯐꯃꯨꯡ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯇꯨꯝꯕꯗꯤ ꯃꯈꯥꯒꯤ ꯀꯥ ꯑꯃꯈꯛꯇꯪꯗ ꯐꯃꯨꯡꯗ ꯍꯤꯞꯄ ꯌꯥꯎ ꯂꯩꯃꯥꯏꯗ ꯊꯥꯗꯨꯅ ꯍꯤꯞꯄ ꯌꯥꯎ ꯇꯧꯗꯨꯅ ꯌꯥꯔꯦꯛꯅꯩ ꯀꯔꯤꯅ ꯗꯂꯥꯟ ꯃꯊꯛꯀꯤ ꯀꯥꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯑꯇꯩꯗ ꯇꯨꯝꯂꯕꯗꯤ ꯈꯪꯍꯧꯗꯅ ꯃꯇꯥꯡ ꯑꯃꯗ ꯅꯣꯡꯃꯩ ꯃꯔꯨ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩ ꯑꯁꯨꯝꯅ ꯇꯧꯅꯕꯗꯤ ꯍꯧꯖꯤꯛ ꯑꯣꯖꯥꯒꯤ ꯌꯨꯝꯗꯇ ꯅꯠꯇꯦ ꯆꯨꯔꯥꯆꯥꯟ ꯄꯨꯝꯕꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗꯅꯤ ꯇꯨꯝꯅꯕꯒꯤ ꯁꯦꯝ ꯁꯥꯟꯅꯔꯤꯉꯩ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯏꯇꯩ ꯏꯕꯦꯝꯃꯅ ꯍꯥꯏ ꯂꯩꯍꯩꯗ꯭ꯔꯕ ꯃꯐꯝꯅꯤꯗ ꯏꯕꯨꯡꯉꯣ ꯚꯔꯥꯗꯀ ꯂꯩꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯅꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏꯗꯤ ꯅꯝꯕꯣꯜꯗ ꯌꯨꯝ ꯏꯪꯈꯣꯜ ꯂꯩꯔꯤ ꯑꯣꯖꯥꯒꯤ ꯍꯧꯔꯛꯐꯝ ꯅꯝꯕꯣꯜꯗꯒꯤꯅꯤ ꯍꯥꯏꯖꯔꯒꯁꯨ ꯃꯐꯝꯁꯤꯗ ꯏꯁꯥꯒꯤ ꯌꯨꯝ ꯂꯤꯡꯗꯨꯅ ꯆꯍꯤ 10 ꯍꯦꯟꯅ ꯂꯩꯔꯛꯂꯕꯅꯤꯅ ꯍꯦꯛ ꯊꯥꯗꯣꯛꯀꯗꯕꯗꯨꯁꯨ ꯉꯝꯗꯦ ꯅꯨꯡꯁꯤ ꯅꯣꯡ ꯉꯥꯟꯕꯒ ꯀꯨꯀꯤ ꯄꯥꯏꯇꯦꯒꯤ ꯎꯪꯈꯠꯅꯕꯗ ꯃꯆꯨ ꯃꯃꯦꯟ ꯃꯥꯡꯍꯟꯕꯤꯔꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯐꯤꯕꯝ ꯌꯦꯡꯕ ꯊꯣꯛꯏ ꯀꯨꯀꯤ ꯄꯥꯏꯇꯦ ꯈꯠꯅꯕ ꯑꯁꯤ ꯄꯥꯏꯇꯦꯁꯤꯡꯅꯗꯤ ꯀꯨꯀꯤꯒ ꯄꯥꯏꯇꯦꯒ ꯍꯥꯏꯕꯤꯒꯅꯨ ꯀꯨꯀꯤꯒ ꯖꯧꯃꯤꯒ ꯍꯥꯏꯕꯤꯌꯨ ꯃꯈꯣꯏ ꯀꯥꯡꯂꯨꯞ 5 ꯍꯥꯏꯕꯗꯤ ꯄꯥꯏꯇꯦ ꯋꯥꯏꯐꯩ ꯁꯤꯝꯇꯦ ꯇꯤꯗꯤꯝ ꯆꯤꯟ ꯑꯃꯁꯨꯡ ꯖꯧ ꯄꯨꯟꯁꯤꯜꯂꯒ ꯖꯧꯃꯤ ꯍꯥꯏꯅ ꯈꯪꯅꯕꯅꯤ ꯍꯥꯏ ꯃꯁꯤꯒꯤꯗꯃꯛꯇ ꯖꯧꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ZRO ꯍꯥꯏꯕ ꯂꯨꯞ ꯑꯃ ꯂꯩ ꯃꯁꯤꯗ ꯖꯧꯁꯤꯡꯅꯗꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯅꯕ ꯌꯥꯎꯏ ꯊꯣꯛꯈꯤꯕꯒ ꯎꯔꯛꯏ ꯃꯊꯪ ꯌꯦꯡꯊꯤꯅꯔꯤꯕ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇ ꯊꯣꯛꯅꯔꯤꯕ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯒꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯁꯛꯇꯝ ꯀꯌꯥ ꯀꯨꯀꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯏꯇꯦꯁꯤꯡꯒꯤ ꯃꯔꯛꯇ ꯀꯨꯀꯤꯒꯤ ꯂꯩꯅꯔꯝꯕ ꯌꯨꯝ ꯗꯂꯥꯟ ꯀꯌꯥ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯇꯥꯡꯒꯣꯏ ꯑꯣꯜꯍꯟꯈꯤꯕꯒꯤ ꯊꯨꯒꯥꯏꯗꯨꯅ ꯎꯐꯨꯜ ꯑꯣꯜꯍꯟꯈꯤꯕꯒꯤ ꯊꯨꯛ ꯂꯥꯎꯕ ꯁꯛꯇꯝ ꯀꯌꯥ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯃꯆꯤ ꯈꯨꯗꯤꯡ ꯂꯩꯔꯝꯂꯤ ꯑꯗꯨꯒꯨꯝꯕ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨꯗꯒꯤ ꯈꯖꯤꯛ ꯀꯥꯟꯅꯈꯤꯒꯗꯕ ꯆꯦꯛꯇꯦꯛ ꯌꯣꯠꯇꯦꯛ ꯀꯌꯥ ꯃꯥꯅ ꯉꯝꯅꯖꯕ ꯃꯑꯣꯡꯗ ꯑꯀꯣꯏꯕꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯣꯟꯖꯤꯟꯅꯍꯧꯕ ꯀꯌꯥꯁꯨ ꯃꯆꯤ ꯎꯔꯛꯏ ꯊꯨꯒꯥꯏꯈ꯭ꯔꯕ ꯑꯆꯧꯕ ꯗꯂꯥꯟꯒꯤ ꯌꯨꯝꯕꯤ ꯐꯩꯔꯥꯁꯤꯡꯗ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯉꯥꯡꯁꯤꯡꯅ ꯅꯤꯡꯉꯥꯏꯗꯅ ꯁꯥꯟꯅꯍꯧꯕꯁꯨ ꯃꯐꯝ ꯀꯌꯥꯗ ꯎꯔꯛꯏ ꯃꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯕ ꯊꯨꯒꯥꯏꯔꯨꯕꯗ ꯅꯠꯇ꯭ꯔꯒ ꯃꯩ ꯊꯥꯗꯣꯛꯂꯨꯔꯕꯗꯤ ꯃꯁꯥꯒꯤꯗꯁꯨ ꯁꯣꯛꯂꯛꯀꯗꯕ ꯗꯨꯀꯥꯟ ꯀꯌꯥ ꯍꯣꯇꯦꯜꯀꯌా ꯌꯨꯝ ꯀꯌా ꯑꯃꯅ ꯊꯣꯡ ꯂꯣꯟꯁꯤꯟꯅꯗꯨꯅ ꯊꯝꯅꯍꯧꯏ ꯕꯖꯥꯔ ꯃꯅꯨꯡꯗ ꯂꯝꯕꯤꯗ ꯂꯩꯀꯥꯏꯗ ꯑꯃꯅ ꯑꯃꯒꯤꯗ ꯍꯦꯟꯖꯤꯟꯅꯗꯦ ꯍꯦꯟꯕꯨ ꯍꯦꯟꯖꯤꯟꯅꯔꯨꯔꯕꯗꯤ ꯍꯦꯛꯇ ꯌꯥꯟꯊꯠꯅꯕ ꯀꯞꯈꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯅꯔꯛꯈ꯭ꯔꯦ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯁꯤꯅꯦꯃꯥ ꯍꯣꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯁꯤꯡꯊꯥꯅꯔꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯃꯁꯤꯒꯤ ꯃꯃꯥꯡ ꯅꯣꯡꯆꯨꯞ ꯑꯣꯟꯕ ꯂꯝꯕꯤ ꯇꯤꯗꯤꯝ ꯔꯣꯗꯇ ꯀꯜꯚꯔꯠ ꯑꯃ ꯂꯩꯔꯤ ꯃꯁꯤꯗ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯍꯦꯟꯖꯤꯟꯅꯕ ꯌꯥꯗ꯭ꯔꯕ ꯉꯝꯈꯩ ꯑꯣꯏꯔꯦ ꯃꯁꯤꯒꯤ ꯑꯋꯥꯡ ꯏꯝꯐꯥꯜꯂꯣꯝ ꯊꯪꯕꯅ ꯀꯨꯀꯤꯁꯤꯡꯒꯤ ꯑꯗꯨꯒ ꯃꯈꯥ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯦꯟ ꯀꯩꯊꯦꯜꯂꯣꯝ ꯊꯪꯕꯅ ꯄꯥꯏꯇꯦꯁꯤꯡꯒꯤꯅꯤ
कुकीरोंगी सरुक्सी तुइबोंग कौई लाइट हाउस सिनेमा हॉल सी कुकी अमगिनी कलवर्ट लैरिबा जगादगी इलेक्ट्रिक पोस्ट अमगी लम लाप्तना पाइटे सिंगी रोमदा लई इरांग हेक हौरखिबदगी थोंग लोलखरबनी मरक्ता बोम फुमदुना थुगाई नबसु अनिरक होनखरबनी कायहौदबगी वानी मसी नतब चुराचांदपुर सिनेमा हाइबा अमसु पाइटे सिंगी रोमदा लैरी मसी मसु थोंग अदुम लोनखरबनी नुमित खरनी ममांगी वारी अमदा पाइटे नुपा अमना साइकिल सुम थौबदगी कलभर्ट लांसिल्लुदुना कुकी रोमदा हेक संसिल्लुबगा नोंमै काबलखिबगी थौदोक उहौबसिंगना तमलखी ngamkhai lansin nadabana maram oiduna haujikti kuki singi oiba anouba kaithel ama tuibongda chap chana linkhatuna kare anouba kaithel asiga hanagi kaithel sing animakta ayuk nungthilgi matamda changtok changsin taunaribasi makhoi khatnabada yaudaba atai kanglupki haibadi maitei mayang sing mioi singni makhoi su numidang wai pung taruk tasin khrabadi mayumdagi hendoknade numidangda karam thoklagani haiba wakhal tana punduna nongan ba ngainare proper Churachandpur maki oinadi imphal chathok chasingi khudong chabasi haujiki oinadi kuki paite ani gi marakta kuki singna safanari makhoina leiribasi imphal lom thangba saruk lomdani lambi da su makhoi gi khul ngakta oina lei paite singdi imphal kaba kanadre काब तारबसु मखोई पुनसिनरगा मी अममदा लुपा यांखै पीदुना सिक्युरिटी गा लोइनना चटले अंगकप मवंगी लानफमनी माइकै अनिमक्ता खुल खुदिंगी ngमखै सिंगदा बंकर सिंग सेक्सिनना सानादुना थमनरी ताइबंग थादोक्तुना लाइरमलेन पांगनखरबा थवाई सिंगना थादोकलमलबा हक्सांग सिंगना पोथानरीबा मोंफम सिमिट्री सिंगदा असीबा सिंगदुनासु लानगी थौरांग तौरीबगुम बंकर लेरी मधुदा अहिंग नुंथिल खाइदना खुनगी नहारोल सिंगना पाली नाइनादुना खुनगाकपगी थौदांग यानरी अदुबु मखोई खुदिंगमकी माइथोंदी अवा पोलुम पुनबगी ममी मक्ता तानखरे नोंमगी चिंगनुंग चंगदुना तारा चरा तांजरंबा खुदिंगसु ngasiदी सुफम नोंफम खंगदना हाकार लाउनरे चिंगी पाम सिंगदा अनौब मही मरोंग मतोन चोंगद्रे ललोल इतिक तौनब कांबुसु नोंमगी खरस फाव थोगनदब मवोंगदा लेनरे मफम सिदा हेन ngaklibadi कुकी पाइटे अनिगी तोखाइनबसिदा सरकारनसु हराउना सरुक यारिबगुम उलिब थौदौ कया उरिबसिनी चुराचांदपुरदा लेबा सरकारगी लोइसंग अयाम्बा अनि थोकले कुकी रोंगी पाइटे रोंगी हाइदुना मरमदा अममम हांगनाले अमगा हेंजिन हंद्रे माइकै अनिमक्तगी तारकपा यामना ngakna थोकपा वारी अमना चुराचांदपुरदा कांगलुप अनि खुद थोकनादुना नोंमै कापनाबा खुदिंगदा सरकारना थमलिबा सिपाही सिंगना मखोइगी मिटमांग मक्तदा थोकपा ओइरबसु हाइजिनदुना नमथनबा थौरांग इतौ तौदे चंगलकपा तारबसु कापनाबा लोइखरबा मतुंग पुंग अनि अहुम कानरगता ओइना तौई सिपाही सिंगी मरक्तसु कांगलुप अमा नत्रगा अमगी मिचंगदा लेपनरबगुंबगी थौदौ कया उबा फंगी मसीगी अचौबा मरमदी कांगलुप अनिमकना मखोइगी मनाक नकपदा लेबा सिपाही सिंगबु मखोइगी मिचंगदा लेबहन्ननबगीदमक्ता लैसाबीदगिना मवा मपू रोइबा लैजद्रबी लुखराबी नहा सिंगबु थाजिनदुना सिपाही सिंगी सेवा तौनाहली हाइरिबा वाफम मसी कांगलुप अनिमकी मियोइ सिंगना अमदा सिनबा मराल ओइना तमलखिबनी मसीनी ngasiगी चुराचांदपुर शहरगी वारी चुराचांदपुर इम्फालदगी मखा पांगना तिदिम रोड किलोमीटर 64 चलगा लेबा मणिपुर की अनीसुब शहरनी हाइनरिबा वर्ग किलोमीटर 6.5 रोम चाउब लमदमनी तोंगानब मियोई कांगलुप पाइटे मार कुकी मिजो गांगते वाइफाई जौ सिमते तिदिम चिन मैतई पांगल अमसुंग मपालंगी अतई जाति सिंगा पुन्ना खुंदामिनरकपा मफमनी 1991 की मिकोक थीबगी मतुंगिना मिसिंग लिसिंग 33,666 नि हौजिकती 70 की मथक्ता 70,000 की मथक्ता लेरगनी थाजनरी हौजिकती हाइबजे 1998 की वाफमनिको आइना हाइजरिबसे शहर असिगी हौरकफमगी ओइबा यामना मनुंग
huchinba wari wakhongching palludragasu sahara asida 1960 adwaidagi na ngasi phawda thanglakliba khongthangsing asi yamna samna amasung chaurakna thengkhang mari khaidoktuna yengba yai 1960 70 gi matam ngallingai British ki matam da maru oina bijo paite mar thado singna machoi khajik khundan narakibadagi na matung da su yumthang naba cinglon singdagi laknakhiba haibadi Burma romdagi laknakhiba mioi singna lamtam asibu masagi damak semgat sagat narakpa horakki 1960 gi hawgalakpa saruk aduaida kankhallakiba mijo lusai hills ki lusai chingi ningtam lalaugi chaitheng da lanjenarakhiba kayana su mafam sibu maramdam oina khundannarakki makhoina Churachandpur bu lam khudingmakta semgat sagatnaba puksel sengba thodang yanaraki asumna lakhibana 1969 gi October 13 da Manipur gi chingi lamdam singbu jila mari haibadi district mari haibadi east west north amasung south thokna khaidok lakhibaga Churachandpur bu south district ki headquarter oil lakhibadagi di mafam sigi chawkhat khongtang khangyang yangkhalakhi mahouksana yumlo nabal lamdam singal lalon itik nabagi maikai dusu khudong charakpa amadi ising nungsit amasung laihau chena pharaba lamdam oibana lamdam asigi mioi khudingmak maromdom lepchaba ngamnarakhi sel thungi phibam su phagatnarakhibaga loinana mahai masingi lamda su khumang chawkhatnaraktuna lamdam sigi mioi kaya rajya amadi kendra gi thakta phamnairaba kaya su yaunaraki adubu maikai amaromda Churachandpur gi mioi singa imphal longi ga isam samnadaba amaga iu usinadabagi mawong ama lakhi maduna maram oiduna tampaklamgi mioi sing haidi maitai nasu Churachandpur haithabada hangoinaba aduga asongi su Churachandpur rongi su imphal haigatnabada tannabagumba mawong kaya leinaraki madumangna oirambasu yai mijo ningtam lalhogi luchingba pu laldenga gi greater mizoram haiba kholauda Churachandpur gi mioi kaya nasu yaningkhibagi wakhallol thamnarakhiba adubu wafam asibadi 1986 ta Bharat Sarkar ga sahi taunakhiba mejo accord ki matungdagi di adumok thupchin nakhre adiga ani subada 1970 80 gi matam saukhatpagi khongjel yangsil lakpa leblakkhidri Manipur gi ani suba sahar ni hainarakle naharol singna so hanagi wakhol thadok naraktuna atopa mioi singa tinna totnabagi miyeng thamnarakle adumongna Churachandpur maitai sing yauna atopa jati kayagi hingbagi lambi thinafam oirakle 1974 fawda subnagi missing 8706 khak lairambaduna 1981 fawda di khangen hengalak khiduna 20764 oiraki madugi manungda paite singna 5036 khwaidagi yamba mar singna 3148 maitaina 2883 Kuki singna 2150 Mizo singna 2030 Gangtie singna 1030 Wi-Fi na 1006 Zhou na 830 watt Simte na 748 Tidim Chin na Sumnagi 113 Amadi Kabui Tangkul Amasung Mayang sing yauki Kanglop khudingmak yamna tangtaba punsi hingnarakhi 1980 90 gi matam tampak lamda lalhawgi irang yamna kankhallakragasu Churachandpur dadi madu yaude matamgi yaklawi nungai pham haibadu oirakhi madugi athiba maikai ama oina Churachandpur matamgi chatnabi nisana singba singda laichu naraba pakhang laisa bi singidi sarga gumba mafam ama oirakhi oktaba amasung nungai thokpa pamba imphalongi naharol ahalol singna sahar sida haithanarakpa matangni jagat ki mayai kaba macha khudingmak ifong phongna pamjaba singda phanganba ngamba mafam amma oirai adubu chakhotpagi mangal phanglaba mijo amadi paite ahallaman chingi lamjing makhada Churachandpur magi apunba lup Citizens Welfare Association linkatuna naha ahal khaktaba mioi singbo achumba afaba lambi da pusinnaba akanba thabak kaya paikhatlaki mai su paki Churachandpur Manipur gi manungda khwaidagi santi leina hiram khudingmakta chawkhatlaba sahara ma oirakhi
ꯃꯐꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯕ ꯀꯥꯡꯂꯨꯞ ꯑꯆꯧꯕ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯅ ꯏꯪ ꯇꯞꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯔꯛꯇ ꯈꯖꯤꯛꯇꯪ ꯋꯥꯊꯣꯛ ꯑꯣꯏꯈꯤꯕ ꯍꯥꯏꯕꯕꯨ ꯁꯤꯇꯤꯖꯦꯟꯁ ꯋꯦꯜꯐꯦꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯈꯤꯕ ꯄꯥꯏꯇꯦ ꯚꯣꯂꯨꯟꯇꯤꯌꯔꯁ ꯅꯍꯥꯔꯣꯜꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯕꯨ ꯃꯈꯣꯏꯅ ꯀꯧꯖꯔꯛꯈꯤꯕ ꯂꯝꯀꯥ ꯊꯣꯟꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯏꯍꯧ ꯂꯩꯈꯤ꯫ ꯂꯝꯀꯥ ꯍꯥꯏꯕꯁꯤ ꯄꯥꯏꯇꯦ ꯂꯣꯜꯅꯤ, ꯃꯩꯇꯩꯒꯤ ꯂꯝꯈꯥꯏ ꯍꯥꯏꯕ ꯋꯥꯍꯩꯗꯒꯤ ꯁꯦꯝꯂꯛꯄꯅꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ ꯇꯤꯗꯤꯝ, ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯇꯤꯄꯥꯏꯃꯨꯛ, ꯃꯤꯖꯣꯔꯥꯝ, ꯑꯁꯥꯝꯅꯆꯤꯡꯕ ꯃꯐꯝ ꯀꯌꯥ ꯆꯠꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯂꯝꯈꯥꯏ ꯀꯌꯥ ꯃꯔꯨꯝ ꯂꯩꯕꯅ ꯃꯐꯝ ꯑꯁꯤꯕꯨ ꯂꯝꯀꯥ ꯍꯥꯏꯅ ꯊꯣꯟꯅꯤꯡꯈꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯑꯇꯩ ꯀꯥꯡꯂꯨꯞꯁꯤꯡꯅꯗꯤ ꯌꯥꯅꯤꯡꯈꯤꯗꯕꯒꯤ ꯃꯑꯣꯡꯗ ꯂꯩꯈꯤ꯫ 1990ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯑꯩꯈꯣꯏ 1998 ꯑꯩ ꯅꯍꯥꯛꯅ ꯆꯠꯆꯈꯤꯕ ꯃꯇꯝ, ꯍꯧꯖꯤꯛꯀꯤ ꯀꯨꯀꯤ ꯄꯥꯏꯇꯦ ꯍꯥꯠꯅ ꯁꯨꯅꯕ ꯃꯇꯥꯡ ꯑꯗꯨ ꯐꯥꯎꯕꯗꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯔꯛꯂꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃ 1992ꯗ ꯊꯣꯛꯈꯤ꯫ ꯔꯣꯁꯇꯥꯠ ꯃꯦꯃꯣꯔꯤꯌꯦꯜ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯕ ꯑꯃ ꯅꯦꯍꯔꯨ ꯃꯥꯔꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯇꯝꯕ ꯀꯨꯀꯤ ꯁꯥꯇ꯭ꯔ ꯑꯃꯒ ꯄꯥꯏꯇꯦ ꯁꯥꯇ꯭ꯔ ꯑꯃꯒ ꯅꯣꯡꯃ ꯌꯥꯝꯅ ꯊꯤꯅ ꯐꯨꯅꯈꯤꯕꯗ ꯀꯨꯀꯤ ꯃꯆꯥꯗꯨꯅ ꯈꯔ ꯂꯥꯛꯆꯈꯤ꯫ ꯃꯇꯝꯗꯨꯗ ꯄꯥꯏꯇꯦ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯣꯏꯕ ꯑꯣꯝ ꯄꯥꯄꯥ ꯍꯥꯏꯅ ꯈꯪꯅꯕ ꯒꯨꯟꯗꯥꯒꯤ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯄꯥꯡꯒꯜ ꯀꯟꯅ ꯃꯤꯌꯥꯝꯅ ꯀꯤꯅꯅ ꯂꯩꯔꯝꯃꯤ꯫ ꯀꯨꯀꯤ ꯃꯆꯥꯅ ꯂꯥꯛꯆꯈ꯭ꯔꯕ ꯄꯥꯏꯇꯦ ꯃꯆꯥ ꯑꯗꯨꯅ ꯑꯣꯝ ꯄꯥꯄꯥꯁꯤꯡꯗ ꯃꯇꯦꯡ ꯅꯤꯈꯤ꯫ ꯑꯣꯝ ꯄꯥꯄꯥꯁꯤꯡꯅ ꯀꯨꯀꯤ ꯃꯆꯥꯗꯨꯕꯨ ꯍꯥꯠꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯈꯤꯕꯗ ꯀꯥꯡꯂꯨꯞ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯊꯣꯏꯗꯣꯛꯄ ꯋꯥꯔꯨ ꯅꯨꯡꯖꯨ ꯊꯣꯛꯅꯈꯤꯗ꯭ꯔꯒꯁꯨ ꯈꯧꯃꯨꯛ ꯆꯥꯅꯔꯛꯈꯤꯕꯗꯤ ꯑꯗꯨꯝ ꯂꯩꯅꯔꯛꯈ꯭ꯔꯦ꯫ ꯕꯖꯥꯔꯒꯤ ꯗꯨꯀꯥꯟꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯄꯣꯠꯐꯝꯁꯤꯡꯗ ꯀꯨꯀꯤꯅ ꯄꯥꯏꯇꯦꯗꯒꯤ, ꯄꯥꯏꯇꯦꯅ ꯀꯨꯀꯤꯗꯒꯤ ꯄꯣꯠ ꯆꯩ ꯂꯩꯅꯗꯕꯅꯆꯤꯡꯕ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯏꯟꯊꯣꯛꯅꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯝ ꯂꯥꯛꯅꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯂꯝꯁꯤꯡꯗ ꯅꯥꯒꯥ ꯀꯨꯀꯤ ꯎꯪꯈꯠꯅꯕ ꯊꯣꯔꯛꯈꯤꯕꯗꯒꯤꯗꯤ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯛꯈꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯂꯩꯔꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯤꯁꯤꯡ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯗꯤ ꯆꯥꯟꯗꯦꯜ ꯑꯃꯁꯨꯡ ꯆꯨꯔꯥꯆꯥꯟꯄꯨꯔ ꯖꯤꯂꯥ ꯑꯅꯤꯃꯛꯇ ꯊꯣꯛꯂꯦ ꯂꯧꯅꯔꯕꯅꯤ꯫ ꯃꯁꯤꯃꯛꯅꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯝ ꯈꯨꯗꯤꯡꯃꯛꯇ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯑꯣꯏꯅ ꯃꯀꯣꯛ ꯊꯣꯡꯗꯨꯅꯇ ꯂꯥꯛꯂꯕ ꯄꯥꯏꯇꯦꯁꯤꯡꯒꯤ ꯃꯐꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯁꯥꯎꯅꯔꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯎꯪꯈꯠꯅꯔꯛꯄ, ꯃꯈꯣꯏ ꯑꯅꯤ ꯀꯨꯀꯤ ꯄꯥꯏꯇꯦ ꯎꯪꯈꯠꯅꯔꯛꯄ꯫ ꯅꯥꯒꯥ ꯀꯨꯀꯤ ꯎꯪꯈꯠꯅꯕꯗ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯇꯦꯁꯤꯡꯕꯨ ꯃꯈꯣꯏꯒ ꯇꯤꯟꯅꯔꯤꯕ ꯋꯥꯏꯐꯩ, ꯁꯤꯟꯇꯦ, ꯇꯤꯗꯤꯝ, ꯆꯤꯟ ꯑꯃꯁꯨꯡ ꯖꯧ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞꯁꯤꯡ ꯑꯁꯤꯒ ꯄꯨꯟꯅ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯦꯞꯍꯟꯅꯤꯡꯉꯤ꯫ ꯃꯗꯨꯗ ꯄꯥꯏꯇꯦꯁꯤꯡꯅ ꯌꯥꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯄꯥꯏꯇꯦꯁꯤꯡꯅ ꯃꯔꯨ ꯑꯣꯏꯕ ꯊꯧꯗꯥꯡ ꯌꯥꯗꯨꯅ 1992ꯒꯤ ꯁꯦꯞꯇꯦꯝꯕꯔ 2ꯗ ꯖꯧꯃꯤ ꯔꯤꯌꯨꯅꯤꯐꯤꯀꯦꯁꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ZRO) ꯍꯥꯏꯕ ꯑꯃ ꯂꯤꯡꯈꯠꯂꯤ꯫ ꯃꯗꯨ ꯁꯦꯝꯕꯗ ꯁꯤꯝꯇꯦꯁꯤꯡꯒꯤ ꯁꯤꯝꯇꯦ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ, ꯋꯥꯏꯐꯩꯒꯤ ꯋꯥꯏꯐꯩ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ, ꯇꯤꯗꯤꯝ ꯆꯤꯟꯒꯤ ꯇꯤꯗꯤꯝ ꯆꯤꯟ ꯌꯨꯅꯤꯌꯟ, ꯄꯥꯏꯇꯦꯒꯤ ꯄꯥꯏꯇꯦ ꯅꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯜ ꯍꯥꯏꯔꯤꯕ ꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯃꯁꯨꯡ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯁꯍꯤ ꯇꯧꯅꯈꯤ꯫ ꯖꯧ ꯀꯥꯡꯂꯨꯞꯀꯤꯗꯤ ꯌꯥꯎꯈꯤꯗꯦ꯫ ꯅꯥꯒꯥ ꯀꯨꯀꯤ ꯎꯪꯈꯠꯅꯕꯒꯤ ꯑꯀꯟꯕ ꯂꯥꯜꯂꯣꯡꯁꯤꯡꯒꯤ ꯃꯔꯛꯇ ꯄꯥꯏꯇꯦꯁꯤꯡꯅ ꯂꯨꯆꯤꯡꯕ ZROꯅ ꯆꯠꯊꯔꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯍꯣꯝꯂꯦꯟ ꯇꯥꯟꯕꯒꯤ ꯂꯥꯟꯖꯪꯗ ꯑꯄꯟꯕ ꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤꯅ ꯀꯨꯀꯤꯁꯤꯡꯒ ꯄꯥꯏꯇꯦꯁꯤꯡꯒ ꯎꯪꯈꯠꯅꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯒꯤ ꯃꯥꯌꯣꯛ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯖꯧꯃꯤꯁꯤꯡꯅꯁꯨ ꯖꯧꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤ (ZRA) ꯑꯃꯁꯨꯡ ꯖꯧꯃꯤ ꯅꯦꯁꯅꯦꯜ ꯚꯣꯂꯨꯟꯇꯤꯌꯔꯁ (ZNV) ꯍꯥꯏꯕ ꯈꯨꯠꯄꯨ ꯂꯤꯡꯈꯠꯇꯨꯅ ꯃꯄꯥꯡꯒꯜ ꯀꯟꯅ ꯂꯩꯔꯦ꯫ ꯉꯁꯤꯗꯤ ꯎꯪꯈꯠꯅꯕ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯌꯦꯡꯕꯗ ꯀꯨꯀꯤꯒ ꯄꯥꯏꯇꯦꯒ ꯑꯣꯏꯅ ꯎꯔꯕꯁꯨ ꯑꯁꯦꯡꯕꯗꯗꯤ ꯖꯧꯃꯤꯁꯤꯡꯒ ꯀꯨꯀꯤꯒ ꯑꯅꯤꯒꯤ ꯃꯔꯛꯇꯅꯤ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯂꯛꯂꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯄꯥꯏꯇꯦꯁꯤꯡꯕꯨ ꯅꯥꯒꯥꯁꯤꯡꯒ ꯈꯨꯠꯁꯝꯅꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯈꯨꯗꯝꯒ ꯂꯣꯏꯅꯅ ꯍꯦꯛ ꯄꯜꯂꯤ꯫ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏꯒꯤ ꯂꯥꯜꯍꯧꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯏꯈꯠꯂꯛꯄ ꯇꯦꯛꯁ, ꯂꯧꯈꯠꯂꯛꯄ, ꯈꯥꯏꯒꯠꯂꯛꯄ ꯇꯦꯛꯁꯅꯆꯤꯡꯕ ꯁꯦꯜꯈꯥꯏ ꯀꯌꯥ ꯖꯧꯃꯤꯁꯤꯡꯅ ꯄꯤꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯖꯧꯃꯤꯁꯤꯡꯕꯨ ꯀꯨꯀꯤꯒꯤ ꯁꯥꯒꯩꯅꯤ, ꯀꯨꯀꯤꯒꯤ ꯃꯅꯨꯡꯗ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯄꯤꯔꯛꯄꯗꯁꯨ ꯖꯧꯃꯤꯁꯤꯡꯅ ꯌꯥꯗꯦ꯫ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯁꯤꯡ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯂꯛꯂꯤꯕ ꯀꯨꯀꯤꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯕꯨ ꯁꯨꯞꯆꯤꯜꯂꯛꯄ ꯌꯥꯕꯒꯤ ꯆꯤꯡꯅꯕꯁꯤꯡ ꯄꯥꯏꯇꯦꯁꯤꯡꯗ ꯊꯣꯛꯏ꯫ ꯈꯨꯠ ꯊꯣꯛꯅꯔꯛꯄ꯫
ꯎꯪꯈꯠꯅꯕ ꯃꯌꯥꯝꯁꯤꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯊꯣꯔꯛꯈꯤꯕ ꯃꯤꯐꯥ ꯃꯤꯄꯨꯟ ꯃꯤꯍꯥꯠꯅꯆꯤꯡꯕ ꯊꯧꯗꯣꯛ ꯈꯔꯒꯤ ꯃꯇꯨꯡ ꯀꯥꯏꯅꯊꯪ 1998ꯀꯤ ꯖꯨꯟ 24ꯗ ꯁꯥꯏꯀꯨꯠꯇ ꯖꯧꯃꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯀꯨꯀꯤꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯄꯥꯎ ꯖꯨꯟꯒꯤ ꯇꯥꯡ 25ꯗ ꯍꯥꯏꯕꯗꯤ 1997ꯒꯤ ꯖꯨꯟꯒꯤ 25ꯗ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯧꯔꯛꯄꯒ ꯁꯍꯔꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯨꯀꯤ ꯄꯥꯏꯇꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯥꯠꯅ ꯁꯨꯅꯕ ꯃꯣb ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯔꯛꯇꯨꯅ ꯑꯉꯝꯕ ꯍꯥꯠꯅ ꯁꯨꯅꯈꯤ, ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯅꯈꯤ꯫ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯄꯨꯟꯅ ꯃꯤꯑꯣꯏ 18 ꯁꯤꯈꯤ, 10 ꯁꯣꯛꯈꯤ, ꯌꯨꯝ 50ꯒꯤ ꯃꯊꯛꯇ ꯃꯩ ꯊꯥꯗꯣꯛꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯨꯃꯤꯠꯁꯤꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯖꯤꯂꯥ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯅꯈꯤꯗꯨꯅ ꯑꯩꯈꯣꯏꯒꯤ 1998ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 19 ꯐꯥꯎꯕꯗ ꯖꯧꯃꯤꯁꯤꯡꯒꯤ ꯃꯤꯑꯣꯏ 240 ꯁꯤꯈ꯭ꯔꯦ, ꯌꯨꯝ 2410 ꯃꯩ ꯊꯥꯈ꯭ꯔꯦ, ꯀꯨꯀꯤꯁꯤꯡꯒꯤꯁꯨ ꯃꯥꯟꯅꯕ ꯆꯥꯡꯗ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯩꯍꯧꯔꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯩꯆꯥꯛ ꯉꯁꯤꯁꯨ ꯅꯦꯝꯊꯗ꯭ꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛꯅ ꯆꯠꯆꯈꯤꯕ 1998ꯀꯤ ꯃꯥꯔꯆ ꯊꯥ ꯑꯗꯨꯕꯨꯅꯤ꯫ ꯍꯦꯟꯅ ꯆꯥꯈꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯑꯁꯨꯝ ꯂꯥꯛꯁꯤꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯄꯥꯏꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯅꯔꯛꯂꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯩꯊꯥꯗ ꯑꯩꯈꯣꯏꯒꯤ ꯁꯦꯞꯇꯦꯝꯕꯔ 15, 1997ꯗꯒꯤꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯆ 15, 1998 ꯐꯥꯎꯕꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ 18 ꯑꯩꯈꯣꯏ ꯃꯩ ꯊꯥꯕꯗ ꯆꯥꯛꯄꯗ ꯌꯥꯎꯈ꯭ꯔꯦ꯫ ꯃꯩꯇꯩ 3ꯁꯨ ꯁꯤꯈ꯭ꯔꯦ꯫ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ 3 ꯁꯣꯛꯈ꯭ꯔꯦ, ꯃꯩꯇꯩ 5ꯅ ꯇꯝꯊꯤꯅ ꯑꯩꯈꯣꯏ ꯐꯨꯗꯠꯄꯤꯔꯝꯃꯒ ꯁꯣꯛꯈ꯭ꯔꯦ꯫ ꯃꯇꯝꯗꯨꯗꯒꯤ ꯑꯗꯨꯝ ꯃꯈꯣꯏꯅ ꯀꯨꯀꯤꯅ ꯑꯔꯣꯟꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯩꯇꯩꯗ ꯁꯤꯡꯅꯕꯁꯤ ꯃꯩꯇꯩꯗ ꯑꯃꯨꯛꯇꯪꯗꯤ ꯀꯥꯏꯅꯒ ꯈꯜꯂꯒ ꯇꯧꯕꯁꯤ ꯍꯧꯔꯛꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯃꯩꯇꯩꯗ ꯁꯣꯛꯂꯛꯈꯤꯕꯁꯤꯡ ꯑꯗꯨ ꯁꯣꯏꯈꯤꯕꯗꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯀꯥꯡꯂꯨꯞ ꯑꯃꯅ ꯃꯩꯇꯩꯁꯤꯡꯕꯨ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯅꯕ ꯊꯑꯣꯏꯅꯃꯛꯀꯤ ꯁꯤꯟꯅꯗꯨꯅ ꯄꯥꯡꯊꯣꯛꯅꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯋꯥꯐꯝꯁꯤꯡ ꯃꯥꯏꯀꯩ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯣꯡꯗꯣꯛꯅꯔꯛꯈꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯖꯧꯃꯤꯅꯅꯤ ꯀꯨꯀꯤꯅꯅꯤ ꯍꯥꯏꯕ ꯑꯁꯦꯡꯕ ꯈꯪꯕ ꯊꯧꯗꯣꯛ ꯌꯥꯎꯈ꯭ꯔꯒꯁꯨ ꯃꯗꯨ ꯁꯣꯏꯈꯤꯕꯗꯒꯤꯅꯤ ꯂꯥꯟꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯩꯇꯩꯁꯤꯡꯗ ꯍꯥꯏꯖꯅꯔꯛꯄꯒꯤ ꯃꯑꯣꯡꯗ ꯉꯁꯤ ꯐꯥꯎꯕꯒꯤꯗꯤ ꯂꯩꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯀꯅꯥꯅ ꯀꯔꯤ ꯈꯜꯂꯤ, ꯍꯥꯏꯔꯤ, ꯇꯧꯔꯤ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ꯫ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤ ꯄꯥꯏꯇꯦ ꯈꯟꯅꯈꯤꯕꯗꯨꯗ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯦ꯫ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯀꯩꯁꯤꯡꯕꯨ ꯃꯩꯇꯩꯗ ꯑꯩꯈꯣꯏꯒꯤ ꯁꯪꯕꯤꯔꯝꯅꯕ ꯁꯤꯟꯅꯔꯝꯂꯒ ꯅꯠꯇ꯭ꯔꯒ ꯌꯣꯟꯊꯣꯛꯅꯔꯝꯂꯒ ꯆꯠꯅꯈꯤꯕ ꯌꯥꯎꯅꯔꯤ꯫ ꯏꯇꯤꯍꯥꯁꯀꯤ ꯈꯨꯗꯝ ꯆꯥꯡꯗꯝꯁꯤꯡ ꯌꯦꯡꯂꯨꯔꯒꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯁꯍꯔꯒꯤ ꯃꯩꯇꯩꯁꯤꯡꯗ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯈꯨꯟꯗꯥꯔꯝꯃꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯌꯨꯝ ꯀꯩ ꯁꯍꯔꯗ ꯃꯇꯝꯒꯤ ꯌꯨꯝ ꯀꯩ ꯁꯥꯗꯅ ꯇꯧꯔꯛꯈꯤꯕꯁꯤ ꯍꯧꯔꯛꯈꯤꯕꯁꯤ 60-70ꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯤꯁꯤꯡꯁꯨ ꯌꯥꯝꯗꯦ, ꯊꯕꯛ ꯏꯪꯈꯥꯡꯒꯤ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯒ ꯆꯥꯎꯔꯥꯛꯄ ꯃꯤꯁꯤꯡ ꯑꯩꯈꯣꯏꯒꯤ 6,000 ꯔꯣꯝꯗꯅꯤ꯫ ꯌꯨꯝ ꯏꯪꯈꯣꯜ ꯂꯤꯡꯅꯔꯛꯄ ꯀꯥꯡꯕꯨꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯕꯨ ꯃꯁꯥꯒꯤ ꯄꯣꯛꯅꯐꯝ ꯑꯣꯏꯅ ꯈꯟꯖꯩ, ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕꯒꯤ ꯋꯥꯈꯜ ꯄꯣꯛꯅꯗꯦ꯫ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯀ ꯇꯤꯟꯅ ꯇꯣꯠꯅꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎꯒꯨꯝ ꯂꯩ꯫ ꯑꯄꯤꯛꯄ ꯀꯥꯡꯂꯨꯞ ꯑꯇꯩꯒꯨꯝꯅ ꯃꯥꯒꯤ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯃꯝ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯒꯨꯝꯅ ꯃꯩꯇꯩꯁꯤꯡꯗꯤ ꯇꯧꯗꯦ꯫ ꯍꯟꯗꯛ ꯊꯣꯔꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯈꯟꯅꯕ ꯂꯦꯞꯍꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯏꯔꯥꯡ ꯊꯣꯔꯛꯈꯤꯕꯒ ꯏꯔꯣꯏꯅꯅ ꯃꯩꯇꯩ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕ ꯑꯃ ꯂꯤꯡꯈꯠꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯂꯤꯆꯤꯡꯗ ꯇꯝꯄꯥꯛꯂꯝꯒꯤ ꯑꯇꯩ ꯁꯪꯁꯊꯥꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯍꯟꯗꯛꯇ ꯅꯧꯅ ꯌꯨꯅꯥꯏꯇꯦꯠ ꯀꯃꯤꯇꯤ ꯐꯣꯔ ꯔꯦꯁꯇꯣꯔꯦꯁꯟ ꯑꯣꯐ ꯄꯤꯁ ꯏꯟ ꯆꯨꯔꯥꯆꯥꯟꯄꯨꯔ ꯍꯥꯏꯕ ꯑꯃ ꯁꯦꯝꯗꯨꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯇꯥꯡꯗꯥꯡꯕ ꯀꯔꯝꯕ ꯄꯣꯔꯝ ꯁꯤꯟꯒꯗꯧꯕꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯗ꯭ꯔꯤ꯫ ꯑꯗꯩ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯒꯤ ꯈꯨꯏꯁꯤꯅ ꯄ꯭ꯔꯦꯁꯇ ꯅꯝꯗꯅ ꯂꯩꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯐꯥꯎꯒꯤ ꯄꯥꯎꯅꯤ꯫ ꯃꯗꯨ ꯉꯝꯅꯕꯒꯤꯗꯃꯛꯇ ꯊꯧꯕꯨ ꯔꯦꯜꯁꯤꯡ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯆꯦꯟꯅꯔꯤ, ꯃꯤꯌꯥꯝꯒꯤ ꯄꯥꯎꯇꯥꯛ ꯈꯣꯝꯂꯤ, ꯁꯔꯀꯥꯔꯗ ꯇꯛꯁꯤꯜꯂꯤ꯫ ꯃꯤꯖꯣꯁꯤꯡꯗꯤ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯦ, ꯁꯟꯇꯥꯏꯅꯍꯟꯗꯨꯅ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯄꯥꯝꯃꯤ꯫ ꯀꯥꯡꯂꯨꯞ ꯑꯅꯤ ꯈꯨꯠ ꯊꯣꯛꯅꯔꯛꯇꯨꯅ ꯁꯥꯟꯇꯤ ꯍꯦꯛ ꯂꯩꯔꯛꯇꯕ ꯍꯧꯔꯛꯈꯤꯕꯒ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯖꯣ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯤꯖꯣꯔꯥꯝꯗ ꯆꯠꯇꯨꯅ ꯈꯠꯅꯕ ꯈꯥꯝꯕꯤꯅꯕ ꯍꯥꯏꯖꯔꯨꯏ꯫
ꯐꯣꯜ ꯑꯣꯏꯅ 1997ꯒꯤ ꯖꯨꯂꯥꯏ 3ꯗ ꯃꯤꯖꯣꯔꯥꯝꯒꯤ ꯃꯟꯇ꯭ꯔꯤ ꯑꯃ MLA 2 ꯌꯥꯎꯕ ꯒꯨꯗ ꯋꯤꯜ ꯃꯤꯁꯟ ꯑꯃ ꯆꯦꯡ ꯇ꯭ꯔꯛ 2ꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯖꯨꯂꯥꯏ 8ꯗ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯁꯥꯟꯇꯤꯒꯤ ꯆꯨꯛꯇꯤ ꯁꯍꯤ ꯇꯧꯅꯍꯟꯈꯤ꯫ ꯃꯥꯏ ꯄꯥꯛꯈꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯖꯣꯁꯤꯡꯅ ꯁꯥꯟꯇꯤ ꯄꯥꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯗꯤ ꯍꯟꯗꯛꯀꯤꯁꯤꯇ ꯅꯠꯇꯦ꯫ 1992 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯛꯈꯤꯕ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯎꯪꯈꯠꯅꯕꯗꯁꯨ ꯂꯝꯗꯝꯁꯤꯒꯤ ꯃꯤꯖꯣ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯣꯔꯦ ꯐꯥꯎꯕ ꯆꯠꯂꯨꯗꯨꯅ ꯀꯥꯡꯂꯨꯞ ꯑꯅꯤ ꯁꯟꯇꯥꯏꯅꯍꯟꯅꯕ ꯃꯈꯣꯏꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯨꯏ꯫ ꯃꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯁꯔꯀꯥꯔꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯛꯈꯤꯗꯕꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕ ꯐꯪꯈꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯊꯣꯔꯛꯄ ꯈꯨꯗꯤꯡꯗꯁꯨ ꯃꯩꯇꯩꯁꯤꯡꯕꯨꯗꯤ ꯁꯣꯛꯇꯅꯕ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯖꯣ ꯂꯨꯆꯤꯡꯕꯁꯤꯡꯅ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯗꯨꯅꯇ ꯂꯥꯛꯂꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯤ 1998ꯅꯤ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯇꯥꯔꯒꯗꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯤꯖꯣ 6,000 ꯔꯣꯝ ꯂꯩ꯫ ꯍꯥꯟꯅꯗꯤ 9ꯒꯤ ꯃꯊꯛꯇ ꯂꯩꯔꯝꯕꯅꯤ꯫ ꯏꯔꯥꯡ ꯊꯣꯔꯛꯉꯩꯗꯒꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯅꯠꯇ꯭ꯔꯒ ꯃꯤꯖꯣꯔꯥꯝꯗ ꯌꯨꯝꯍꯣꯡꯅꯈꯤꯕ ꯈꯔ ꯌꯥꯎꯅꯈ꯭ꯔꯦ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯃꯤꯖꯣꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯣꯏꯅ ꯃꯤꯖꯣ ꯄꯤꯄꯜꯁ ꯀꯟꯚꯦꯟꯁꯟ MPC ꯍꯥꯏꯕ ꯑꯃ ꯂꯩ꯫ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯑꯣꯏꯅ ꯌꯪ ꯃꯤꯖꯣ ꯑꯦꯁꯣꯁꯤꯌꯦꯁꯟ YMA, ꯁꯥꯇ꯭ꯔꯁꯤꯡꯒꯤꯅ ꯃꯤꯖꯣ ꯖꯤꯔꯂꯥꯏꯄꯣꯜ MZP ꯂꯩꯔꯤ꯫ MPCꯒꯤ ꯃꯈꯥꯗ ꯍꯟꯗꯛꯇ ꯅꯧꯅ ꯃꯤꯖꯣ ꯗꯤꯐꯦꯟꯁ ꯐꯣꯔꯁ MDF ꯍꯥꯏꯕ ꯑꯃꯁꯨ ꯂꯤꯡꯈꯠꯇꯨꯅ ꯂꯩꯔꯦ꯫ ꯐꯣꯔꯁ ꯑꯁꯤꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯃꯤꯖꯣ ꯅꯍꯥꯔꯣꯜꯁꯤꯡꯕꯨ ꯖꯧꯃꯤ ꯀꯨꯀꯤ ꯑꯅꯤꯒꯤ ꯈꯠꯅꯕꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯑꯀꯟꯕ ꯊꯕꯛ ꯄꯥꯏꯈꯠꯂꯤ꯫ ꯐꯣꯔꯁꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗ ꯎꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯃꯃꯤꯡ ꯃꯊꯥ ꯄꯟꯕꯤꯗꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅ ꯑꯩ ꯄꯟꯖꯗꯕꯅꯤ꯫ ꯐꯣꯇꯣꯅꯆꯤꯡꯕꯗꯤ ꯑꯩ ꯂꯣꯏꯅꯃꯛ ꯂꯧꯖꯔꯛꯈꯤꯕꯅꯤ꯫ ꯐꯣꯇꯣꯁꯤꯡꯗꯨꯁꯨ ꯑꯩꯅ ꯐꯣꯡꯖꯔꯤꯕꯁꯤꯗ ꯌꯥꯎꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞꯅꯆꯤꯡꯕ ꯂꯣꯏꯅꯃꯛ ꯂꯩꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯖꯣꯁꯤꯡ ꯑꯁꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯑꯃꯒ ꯑꯃꯒ ꯇꯤꯟꯅ ꯇꯣꯠꯅꯅ ꯂꯩꯔꯛꯄꯅ ꯃꯤꯖꯣ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯃꯔꯛꯇ ꯖꯧꯃꯤꯒꯤ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯄꯥꯏꯔꯨꯕ ꯅꯨꯡꯁꯤꯅꯔꯨꯕꯗꯒꯤ ꯉꯝꯕ ꯀꯌꯥ ꯌꯥꯎꯔꯤ꯫ ꯄꯥꯏꯔꯨꯕꯁꯨ ꯌꯥꯎꯈ꯭ꯔꯦ꯫ ꯃꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯗꯨꯕꯨ ꯐꯣꯔꯁ ꯑꯁꯤꯅ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯄꯥꯎꯇꯥꯛ ꯄꯤꯔꯨꯏ, ꯋꯥꯔꯅꯤꯡ ꯇꯧꯔꯨꯏ, ꯌꯥꯗ꯭ꯔꯒꯅ ꯐꯨꯔꯨꯏ, ꯌꯥꯗ꯭ꯔꯒꯅ ꯃꯤꯖꯣ ꯁꯣꯁꯥꯏꯇꯤꯗꯒꯤ ꯇꯥꯟꯊꯣꯛꯏ, ꯀꯔꯤꯒꯨꯝꯕ ꯂꯝ ꯑꯃꯠꯇꯗꯁꯨ ꯁꯝꯅꯗꯕꯒꯤ ꯃꯑꯣꯡꯗ ꯏꯟꯊꯣꯛꯏ꯫ ꯃꯤꯖꯣꯁꯤꯡꯅ ꯖꯧꯃꯤ ꯀꯨꯀꯤ ꯏꯪꯊꯍꯟꯕ ꯄꯥꯝꯃꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯁꯥꯟꯇꯤ ꯂꯩꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯇꯥꯡꯗꯥꯡꯕ ꯂꯝꯕꯤ ꯑꯃ ꯁꯤꯟꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯤꯁꯤꯡ ꯌꯥꯝꯕ ꯃꯩꯇꯩꯅ ꯁꯥꯟꯇꯤꯒꯤꯗꯃꯛꯇ ꯄꯥꯏꯈꯠꯂꯛꯄ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯁꯧꯒꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯐꯤꯔꯦꯞ ꯂꯧꯗꯨꯅ ꯂꯩ꯫ ꯃꯥꯔ ꯀꯥꯡꯕꯨꯗꯤ ꯀꯅꯥꯒꯤꯁꯨ ꯃꯤꯆꯪ ꯆꯪꯗꯦ꯫ ꯁꯔꯀꯥꯔꯗꯁꯨ ꯃꯩꯇꯩꯗꯁꯨ ꯊꯥꯖꯕ ꯊꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯈꯔ ꯑꯥꯁꯥ ꯊꯝꯂꯤꯕ ꯍꯥꯏꯕꯕꯨ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯆꯔꯆꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯥꯟꯇꯤꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯔꯛꯂꯤꯕ ꯁꯤꯗꯅꯤ꯫ ꯃꯔꯤꯁꯨꯕꯗ ꯃꯄꯥꯟ ꯂꯝꯒꯤ ꯃꯤꯑꯣꯏ ꯃꯌꯥꯡꯁꯤꯡ ꯀꯅꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯇꯦ꯫ ꯍꯤꯡꯅꯕ ꯂꯝꯕꯤ ꯊꯤꯕ ꯂꯥꯛꯄꯅꯤ꯫ ꯆꯪꯕ ꯁꯤꯕ ꯏꯁꯣꯔꯒꯤ ꯈꯨꯠꯇꯅꯤ꯫ ꯏꯔꯥꯡ ꯊꯣꯔꯛꯉꯩꯗꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔ ꯊꯥꯗꯣꯛꯅꯗꯨꯅ ꯆꯠꯅꯈꯤꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯀꯌꯥ ꯑꯃꯗꯤ ꯀꯗꯥꯏꯗꯕꯨ ꯆꯠꯂꯨꯒꯗꯧꯕꯅꯣ, ꯁꯤꯔꯕꯁꯨ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯁꯤꯖꯒꯦ ꯍꯥꯏꯗꯨꯅ ꯍꯜꯂꯛꯅꯕꯁꯨ ꯌꯥꯎꯅꯔꯤ꯫ ꯃꯅꯤꯄꯨꯔꯗꯤ ꯃꯤꯁꯨ ꯌꯥꯝꯅ ꯐꯩ, ꯂꯝꯁꯨ ꯌꯥꯝꯅ ꯐꯩ, ꯁꯔꯀꯥꯔꯗꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ꯫ ꯄꯤꯛꯂꯕ ꯆꯨꯔꯥꯆꯥꯟꯄꯨꯔ ꯑꯁꯤꯗꯐꯥꯎ ꯁꯥꯟꯇꯤ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗꯤ ꯀꯔꯝ ꯂꯩꯉꯥꯛꯀꯅꯤ? ꯖꯧꯃꯤ, ꯃꯔꯨꯑꯣꯏꯅ ꯄꯥꯏꯇꯦꯁꯤꯡ, ꯃꯣꯏꯗꯤ ꯀꯨꯀꯤꯁꯤꯡꯅ ꯃꯈꯣꯏ ꯀꯨꯀꯤ ꯑꯣꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯖꯧꯃꯤꯁꯤꯡꯕꯨ ꯇꯨꯍꯠꯄꯤ, ꯄ꯭ꯔꯦꯁꯔ ꯄꯤ꯫ ꯃꯗꯨ ꯑꯩꯈꯣꯏꯅ ꯌꯥꯗꯦ꯫ ꯖꯧꯃꯤ ꯍꯥꯏꯕ ꯀꯥꯡꯂꯨꯞꯀꯤ ꯃꯤꯡ ꯑꯁꯤꯗꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯀꯧꯕꯤꯔꯝꯂꯕ ꯃꯤꯡꯅꯤ꯫ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡꯒ ꯖꯧꯃꯤꯁꯤꯡꯒ ꯑꯥꯏꯗꯦꯟꯇꯤꯇꯤ ꯀ꯭ꯂꯥꯁ ꯑꯃ ꯂꯥꯛꯈꯤꯕ ꯀꯨꯏꯔꯕꯅꯤ꯫ ꯈꯠꯅꯔꯤꯕꯁꯤ ꯄꯥꯏꯇꯦꯒ ꯀꯨꯀꯤꯒ ꯅꯠꯇꯦ, ꯖꯧꯃꯤꯁꯤꯡꯒ ꯀꯨꯀꯤꯒꯅꯤ꯫ ꯈꯠꯅꯗꯨꯅ ꯍꯥꯠꯅ ꯁꯨꯅꯕ ꯃꯩ ꯊꯥꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯄꯥꯝꯗꯦ꯫ ꯃꯩ ꯊꯥꯗꯣꯛꯅꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯅ ꯄꯥꯝꯗꯦ꯫ ꯈꯨꯠꯂꯥꯏ ꯄꯥꯏꯅꯕ ꯃꯁꯦꯜ ꯉꯥꯛꯇ ꯍꯥꯠꯅꯔꯕꯗꯤ ꯈꯔꯕꯨ ꯐꯔꯤ꯫ ꯂꯥꯟꯖꯗꯕ ꯃꯤꯆꯝ ꯅꯨꯄꯤ ꯑꯉꯥꯡ ꯐꯥꯎꯕ ꯌꯥꯎꯅ ꯍꯥꯠꯇꯣꯛꯄꯤꯕꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯁꯥꯟꯇꯤꯗ ꯍꯤꯡꯃꯤꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯛꯂꯕꯗꯤ ꯑꯩꯈꯣই ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯆꯕ ꯇꯥꯕꯅꯤ꯫ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯀꯔꯤ ꯎꯄꯥꯏꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯪꯗꯦ꯫
Kuki singi kanglupsu yamkhre amada hairui amana yade amada changlui amana sawi tawduna leire aikhoi tawpham khangdre hawjiki oinadi mayoknaba natana atopa lambi leitabagum thokli maitai singnasu karisu tawbiraktre adai Kuki singna Kuki singi apunba lup Kuki inpi leiri mathangda Kuki khulai Kuki khanglai lompui KKL haibadi Kuki Youth Organization haibani amasung Kuki Defense Force KDF manungda amuk leiri khulai paiba khutpu Kuki National Front President amasung Kuki National Front Military Council adai KNFP amasung KNLMC lup khudingmak Manipur sinba thungna chap chaba thabak tawi Kuki gidi Myanmar dasu Kuki National Army haiba thabak ama thabak kanna tawri Churachandpur da lakpa Kuki lanjen singbu KKL gi volunteer singna ngakpi senbi hanadi relief camp ta matam kaktana lehelami haujikti supnagi numit humni khak lekpham chafam piraga mana thokpa chanahale Kuki singna hai aikhoi gi awabadi Churachandpur khakta da nate Manipur pumbadani aikhoi na taliba Kuki homeland gi dabi aikhoi gi birth right ni masigi damakti Kuki khudingmaki thawai kathoknaba pamunaroi adubu aikhoi gi wakat singbu ngasi phawda kanamatana tabidana lakli masi lali haujik Churachandpur da Paite singna aikhoi bu miyam mangda lan uhannaba wafam kaya sandoi makhoi gi rajniti oiba kanaba kaya puraknaba aikhoi da khatnaba hawi maduda aikhoi na su tuminna leithoktabani adubu aikhoi santi pami aikhoi gi su makhoi gi su yamna wanare chaningai thakningai laisinnaraktre karisu khangje lanjadaba micham pangsi sinare khatnaba tokpa phai masigi damukta aikhoi gi demand singda sarkar na miyeng sanction biba phai Churachandpur gi irang nemthanabagi damukta kanagumba third party maru oina maitai amagi pukchel chingba akanba phire ama changi madu aikhoi na ngairi awari ngasi gi losinjarakpada ayakna panjarabasi Manipur dadi kuinadagi miyamna niyom chumba lengaklon haiba ama channaraktabana santi lairakkhidaba kuirakhre achau pisak mioi animak na tang taba punsi hingnaraktabasu kuirakhre hingbagi mahau chenadre mioi bagi hak leihannadre irang ngaktana thalakhre maraksida Manipur gi khwaidagi mising yamba maitai aikhoide ayambana aingonda ta aikhoida ta solaktraga loire haiba wakhalol sagatna duna leinarakre irang sing asina nongmagi soksil lakliba sel tungi phibam sing thinta halakliba chakhol khongthang sing asidi aikhoi isa da panaba chaitheng singni haibasu khangjaba ngamnadre punama asi samna harabada aikhoida soktraga loire haiba tamthiraba wakhalol asigi mahikna laichu halaba aikhoi haibadu oirabanani matang asida aikhoina asa thamgadawribasi maikai khudingmakta masa khaktagi oiba sakti munnaba khaktagi lौसिंग लालोंग तमदुनता लेरखरबा लमदमसिगी सरकार ददी नत्रे मणिपुर द थोकलिबा इरांग खुदिमक नेमथानबगी अमत्त ngairaba आसादी अखोइदा थमजगदबनी हाइबसी खंगनबगी मतम थिनमल्लबनी मणिपुर द थोकलिबा कांगलुकी इरांग खुदिमकता मसिंग यामबा मैतै अखोइना इमुंग अमगी मचिन मनावसिंगी मरक्तगी अहल ओइ बदुना चोंथोरक्तुना लम हेनबा इमुंगी शांति थुगारकबा मनावबु वारक वातेम बिबगुम थौदांग यावगी मतम थिनमल्लबनी तंपाक लमगी लेकाय सिंगदा यावरकपा लमहेन तुहेनबा सिंगबो आयनगी मतुंग इना सैराक पिहननब होननबगी महुत्ता मयुम मकई थुदेकपा लेकाय खुंदगी तांथोकपा खोंगोय नबना चिंगबा थौदौ सिंगदा थवाय यावखत नरकलिबा मैतै अखोय खुदिंगमकी वाखल मियोय मियेंग होंदोकनबगी मतम थिनमल्ले अखोयगी मियेंग मणिपुर की शांति थुगारकलिबा फोर्स खुदिंगमक्ता थमनफम थोले नत्रगदी मणिपुर दा साउथ नागालैंड खक्ता नते कुकी होमलैंड की वाफम खक्ता नते मची खुदिंग दा होमलैंड अममम होमलैंड कया सागत नरकपगी मैसा मैखु सिंगना अखोइदा कुपसिल लक्लोय हाइनिंगाय लेरक्त्रे मतमदुदा मणिपुर की सक्तम कनगदबनी कायबे यारोय हाइबा खोलावगी खोंथोक लेरक्लोय हाइजरिबसिंग असि अखोइगी की मतुंग आइना थमजगरिबसि
ꯀꯩꯅꯣꯅꯤ ꯑꯦꯄ꯭ꯔꯤꯜꯒꯤꯗ ꯌꯥꯎꯕꯅꯤ ꯑꯩꯍꯥꯛꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯆꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯥꯔꯆ 26 ꯀꯤꯗ ꯑꯣꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯂꯤꯆꯤꯡꯗ ꯖꯧꯃꯤ ꯀꯨꯀꯤ 2.10 ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯣꯐ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃ ꯁꯍꯤ ꯑꯩꯈꯣꯏ ꯇꯧꯅꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯍꯥꯟꯅ ꯇꯧꯅꯈꯤꯕꯗꯨꯗꯤ ꯀꯩꯅꯣ ꯑꯣꯏꯈꯤꯗ꯭ꯔꯒꯁꯨ ꯃꯥꯏ ꯄꯥꯛꯈꯤꯗ꯭ꯔꯁꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯈꯣꯏꯒꯤ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤꯅ ꯇꯧꯔꯛꯏꯕ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯉꯁꯤꯗꯤ ꯀꯨꯀꯤꯗ ꯂꯣꯏꯅꯃꯛ ꯃꯣꯏ ꯈꯦꯠꯅꯕ ꯂꯩꯇꯅ ꯂꯣꯏ ꯄꯨꯟꯁꯤꯟꯈ꯭ꯔꯦ ꯃꯁꯤ ꯌꯥꯝ ꯑꯆꯧꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯣꯝꯗꯅ ꯑꯃꯒ ꯍꯨꯟꯅꯕ ꯀꯩꯗꯧꯕ ꯇꯧꯗ꯭ꯔꯤ ꯂꯦꯞꯅꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯁꯥꯒꯠꯂꯒ ꯍꯧꯖꯤꯛ ꯇꯧꯔꯤꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯊꯨꯒꯥꯏꯍꯧꯗ꯭ꯔꯗꯤ ꯃꯁꯤ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯎꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯩꯇꯩꯁꯤꯡꯅꯁꯨ ꯎꯅ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅꯒꯗꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯑꯄꯨꯟꯕ ꯄꯥꯡꯒꯜꯁꯤ ꯎꯠꯇꯅ ꯁꯔꯀꯥꯔ ꯍꯥꯏꯁꯤ ꯀꯩꯅꯣ ꯁꯔꯀꯥꯔ ꯍꯥꯏꯁꯤ ꯃꯤꯌꯥꯝ ꯍꯧꯔꯗꯤ ꯑꯗꯨꯉꯩꯒꯤ ꯖꯨꯟ 18 ꯃꯌꯥꯝ ꯅꯤꯡꯁꯤꯡꯕꯤꯔꯝꯒꯅꯤ ꯖꯍꯥ ꯁꯔꯀꯥꯔ ꯐꯠꯇꯦ ꯍꯥꯏꯔꯗꯤ ꯁꯔꯀꯥꯔ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯆꯤꯡꯊꯕ ꯉꯝꯕ ꯁꯔꯀꯥꯔꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯥꯎꯅꯗꯕ ꯐꯩ ꯃꯁꯤ ꯍꯥꯏꯖꯔꯒ ꯌꯥꯝ ꯁꯥꯡꯁꯨ ꯁꯥꯡꯉꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤ ꯃꯌꯥꯝꯅ ꯃꯌꯥꯝꯅ ꯇꯥꯕꯤꯗ꯭ꯔꯁꯨ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥꯗꯣ ꯏꯙꯧꯗꯣ ꯏꯄꯨꯗꯣ ꯄꯨꯄꯨꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯝꯖ ꯑꯣꯏꯔꯦꯅ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯍꯧꯅꯅꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯁꯥꯡꯉꯁꯨ ꯁꯥꯡꯅ ꯊꯝꯖꯕꯅꯤ ꯑꯗꯣ ꯃꯁꯤꯕꯨ ꯀꯔꯤꯒꯨꯝꯕꯗ ꯇꯥꯕꯤꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯇꯥꯕꯤꯔꯤꯁꯤꯡꯒꯤ ꯃꯐꯝꯗ ꯑꯩ ꯃꯇꯥꯡ ꯑꯁꯤꯗ ꯇꯦꯟꯁꯤꯟꯖꯒꯦ ꯑꯃꯁꯨꯡ ꯅꯣꯂꯨꯛꯅ ꯈꯨꯔꯨꯝꯖꯒꯦ